Manipur lengang asang sileba war on drug khongjang saruk am oina ngarang numidang waram pungmari rom ta matamda narcotic and border affairs napi kangmuna Churachandpur district manung sanma molon bazar manaktagi Nupa amaga Nupi amaga number 4 Konna Phare hairi tawdok osi matang police li phanga pauna hai faraba mioi ani adu letngam tuboi chahi ni phugomdoi apokpa janglum tuboi kawi Churachandpur district ki saiden manaki Khongja 5 village dagi ni hairi faraba Nupi adu gi mamingna neng hauno tuboi allies hoi hoi chahi kuntraga mari apuroiba letngam tuboi kawi hairi makhoi ani TVS Jupiter amada number 4 sing adu puraga lakhibani makhoi ani dagi tongan shop ke samaga ahumda hapna purakhiba number 4 kg amaga gram sami ge supna ama phangle hairi loina makhoi ani dagi mobile phone amasung Aadhaar card na simbusu far le hairi pawosna makha tare badi makhoi ani na TVS Jupiter aduda number 4 sing adu tongan bara khau ani da haplaga udon lakhibani hairi makhoi ani mathakta nafla case ma restart tawkhibga loina wang pawng gi thabak sathari haina su pawosna makha tare